Morea kuki militant singna expedition commando team amada sniper na attack torkre Morea Manipur gi leijariba state force singna kuki da nomai kap tanaba yathang tawthrik liba asi manungda kari agenda leibagino maitai singbu tumna hatoknaba hotnaribra haiba asi hangba yaba wahang ama oirakle ngarang Morea Indian Army gi officer ani laktuna security gi fibam amadi Morea gi fibam yengshin khibaga loinana Morea leiba kuki lusingma sing amadi atopa phuruk ki lusingma sing yauna mifam pangthoktuna makha tana security force na nomai kap tanaba wafam sing mari leinaba singda khan khiba laikrabasu samu mathunda pena khongbuga chap manakhre ngasi numidang wairam pung 5:30 rom taba duwaida Morea Ward number 7 hainong makhong lekai hospital taba lambi romda Morea leiba expedition commando gi SP KH Krishna Tombi na lusingba team ama hospital ngak seleba security gi awat apa yengsin bachatpada hanna lumduna leramba kuki gi khul John Bank lomdagi sniper sina duna attack torokibani hairi thodok adudo security personnel sing asok open di yahogdre haina pau asina makha tari